Detox water na hagtengna na hagchang de yauba fat manghanba ngamdrabasu hydration hengathanba liquid calorie hantahanba amadi puk kangkhatba hantahanduna arumba hantali haina akhangai singna haidi akhangai singna phongdorakpagi matung inna hagchang sengdokpagi thodang ase liver amadi kidney na tawi ising liter amada champra tangkhai amadi nungsi hidak mana khara haptuna thakpa ising liter amada thabi amadi champra haptuna thakpa natraga ising liter amada champra tangkhai amaga na singkhara sugaiduna haplaga thakpana hagchang da hydration pibada natana puk kangkhatpa hanthanduna hagchang ge arumba hanthabada mateng pangi nakalamarom ising marang kaina thakpana hagchang da leiramba fattaba sing mapung fana sangdoi chakcha dringai mangoinana ising glass ama thakpana puk thanbagum phawhanduna chaka hena chasal handabaga loinana chaning thakning bagi chang hanthahali soda yauba mahimanai amadi pack tawraba hai mahi thakpagi mahutta mahusana fangzaba haira chaba natraga mahi yumda semjaduna thakpana hagchangi arumba hantahanbada mateng pangi thawung sing asigi mathakta chana thakna papotlam sing ising asabana chamthokpagi mahut refrigerator da pung ani dagi taranithoi fawba thambana vitamin sing manghande haina akhangai singna makhatana haidi